Hoji ngaki mamanda abagi ima kecil ada megi sekretari Ibuana Jarawa wafam karena yang nampak promosi ya asyik kita baca hanya karya cari macam ni nak pota bawanya aku sih betul yang tu kami nasi abagi banyak besar mati pelagi abagi abung bukan sendiri Mungkin tabung bukan sendiri malah saya pergi ya pergi mai memungkinkan dia mandi subi kita lagi mapari malah dan lagi segala cerita kena pada apa pergi ya saya lepas ini kumba kata dia pergi ini kumba dong pergi mana ya kita Kurangdari, ay gini tabung yang kau gay ay mana utar hotai begini. Ini masih saktul besi ase. Kita memberi license bulat na deng jaba mana ijaba ini. Ase ini oh naharu. Saktul besi ase kali gungga arah lagu jadinya mengapi. Kenapa pun jalan Tunggu. Lele. Sentana mangga, tangga
lamjing maira pai duna lamjing maira pai duna thorak lo mi oi bagi yang fanaba thorak lo mi oi bagi yang fanaba oh naharun thorak lo oh naharun thorak lo chौखता लंदंगी लुसिंबगी थौदा यादुना रक्सी चौखता लंदंगी लुसिंबगी थौदा यादुना kunai cai furuki yenduna kunai cai furuki yenduna malenda nalhansi irei baku malenda nalhansi irei baku oh naharul thorak lo oh naharul thorak lo tumhire na koibu anubamatangi wakhala anubamamay puduna anubamamay puduna oh naharul thorak lo Thank you. 나게 마마다 아버지 공기 가본나 파저러가 시에만 나로기 나와야 바시고 왜 시에만 그래 무슨 잡았다 아버지 나도만 라이브리감 양양 앤 바베 이따라게 뭐냐 하나하나 다 같이 거기에 마찬가지 시기 아버지 아픈가 프로블렘 가로 शांति भाई प्रेसिडेंट अमशु इमा के थेला लेगी चेयरमैन शु बिलीबा खेती मयुंगी राज बाबूना असाई फोबीबा अब दा स्त्री आई पुसी वाली ऐसे के मथकता अमशु करी करी अते शु अहेन मा खांबा अदुगी मतान दा सबलना वाफों का बिगी जमी तमता ना अनना आजे masi sahiro mutrani pan suba masi ram amoni lekidron niche masi silang ba thomam laindi kam museum and publication na ngasi silang ngasi gi sahi mutrani pan suba sia ngasi guys the family ba akoi da and indrago kai kumna jadi lola EPM Portland Moro Assam General Secretary Tawaran Sang Kishore Usu kai kumna jadi lola MBG General Secretary akoi oga Chandra Kitibu
이까이 군노들이 내려나 ngasi kami iba imaido isininaw maiguru bumoto ikai kunang ucheri ngasi lumitse da tangai kharaba lumit haido aduni loinana khoi oda bogi ma khoi mitei samasta da memory haiba mari Meti Somasku kaida mang gida ina mai activities yang do ngasi hoi ma ki kunsiori hoi oza ko mona patupi gine hoi being ida ma hoi na ngasi hoi samas ki antolagi sin natana hojai pumba mitei kulakida ngasi hoi mitei gi kaida kariwali haina to biramba hoi oza mangolbu thawai hakang dam ngasi akhoi pangthoi se si nayok thabani loila na mahak na ngasi akhoi samasta thabiramba maman jamba madugi lesson di akhoi hoji madugi magi tobiman gi akhoi saruk jagadabani magi philip akhoi ingedabani haiba masi ai tarthei masi akhoi house da thamdani ni loila na ngasi mahakna akhoi sports da sarabung da sajibu da numit mangani chupna hoi jingjong chomba naurika pa mayam na simpan se numit mangani chupna se pangthom mi akhoi ngang da se akhoi channa akhoi jar mi loina lila su ngasi nongkhong koi pa akhoi tango biyogi magi mogi samonda moi asi sanarambi aduna akhoi saraswati puja da madugi akhoi phong mani asigumba akhoi maitei gi samaj ki charo traditional culture haiba ngasi sahitya parishad ki akhoi register oiba manipuri sahitya parishad asam suma ma thoben orami loina na akhoi apm ojatomu kasar gi lekhidaba ojatomu mahaki ngasi thabung roina akhoi ojamamo asiga akhoi apunba problem mulu phaina asiga linkhibani madugi philip ding asi akhoi notun bazar da ngasi ima ka chet mane bi haina madu mayam na uri dugi building do makhoi gi thujandei madu ngasi akhoi ka chet na hembi thabu ba hoina hoji akhoi puri asi hairaga ngasi ojamangong gi economic asiga akhoi ai khara haiba kano se मैमना लांगर बसु खरा नापीगनी हाइना थमजरी लोना ngasi akhoi APM na akhoi mathangi next general meeting da ngasi akhoi apunba problem na ngasi chei khadingi magi maching mit amthuk tu ngasi akhoi yamba Chandrakirtina ngasi thangat kare madu akhoi next generation madu akhoi postap targa sei khudingi akhoi apunna problem panthokni thokani haibagi kanoga ato akhoi thammi masi haraga ei tentakpa wai kelse question jadi nang mangga akhoi apun problem ke vice president masu nakatele bigi chairman buona hajaraba idea akhoi wa phone kar puri bise si tabata hana thaya chen mathaga side akhoi yadi pa hajala kalino worgi tawrem gi komon na wa phang na mantan thambina bi tabata hana aje Komon. Ba aja koi ni belum saja ba ma ni hai lagi mau kita le. Memang kota aja. Jadi apa yang lagi kita nak ada pokja ba. Ibu jauh sama
마시 에이기 바클다 세인이 것이 야나 바글레기 마시 하나 거기 세인이시 에이버티지 하이바 거기 나를 세일다 말하면 딱이야파 세인 나를 파게 야 마고 게냐 하는 거라서리 ada matang dah mana saya mesti sakit siapa jadi ya hai saya ada saya baru meter kesu mana ada tak ada lokta hai ba saya nak gapung ai belum ada dia nyawa lokta hai ba saya nak tahu yang ada patut tahan jadi hai lokta kau ba naik ke lokta di malam ni lokta ke belum tidak bang naik thì đối với sự giao điểm đó giao cho sự một số sản phẩm của sinh viên Nasi Notumam Aza Mongol kita mesti sudah all Assam ai balupna pun dia sering kali apa lokta ini mikir malah ini aduri yang apa sering jadi maksud lokta kau Bangladesh Tripura all India lagi writer saja jipa sering macam tu ini semua yang orang anu masih Myanmar ada patok saja Loktak Mahusa lain beginning thiraba kutsiam ni nangdi mingsel ni kang leipaki oiri taibangi mityen pham chinglem na putning tapna lenjana phamphap langda leiteng li tu ikhoi gi saktak li ikhoi bu malem sin thanda nangi na te nangi na gun leite do changdam ningai taibang malem sida natam pakte nangi taibang kaya bu yokpiri do kaya ada nungsina malem gi mafam kai drasu pham draba sangai maning tamjari na thanungda hingli thawai panba kaya atai su nangi laije rol nungda amam mabu mangal bibi riba ikhau lang singbu apian ba ohelliba nandi minungsi sawbini isa misa khai debi mitang mi khai nai debi ni hainai leifamni layam gi wari su leirido lairen leiram bagi aduga loktak teng lairen mangki bagi wari su yauri tongan ba lairik singda khamba khamnugi nungsira wari mapung pharoido loktak yaudana pari makai pian ba nai draba wari kaya kaya ni loktak patki ira makai loiba naira roi deba wari kaya lairi loktak patki roi dere hana tagasari mati loktak ai wasering ite mayam mamada patopad ibagi tapata oji makan the tam dalo salakadori ado oji ma indon sing isa sing itu mereka kena aku benar, ini dia mereka su hari baca kan, aku benar benar, aku benar benar pergi bayi donsing, aku isi sing, di mana aku benar benar, aku tak benar benar. Ina haning se hojik dekhaw lam da maina saireng isai haita isai se nongthom library na thoi happy limit da ai noloksari isai ja koi recording na tawasi saga isai thamragati mi bana lai mi se da le harani
ꯉꯁꯤ ꯑꯗ ꯏꯅ ꯂꯩꯕꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯗꯦ ꯑꯗꯣ ꯋꯥꯍꯩ ꯁꯨꯝꯗꯪ ꯊꯝꯖꯒꯦ ꯃꯔꯛꯇ ꯂꯩꯕ꯭ꯔꯣ ꯍꯪꯉꯝꯗꯦ ꯍꯥꯏꯔꯒꯤꯗꯣ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯏꯆꯦꯅ ꯑꯝꯇꯪ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯣ nắng gửi nắng mùng hai